ISTV ki pau miyeng tabiri basingbo ahan bamaktada tarang naukjari. Anau bacahi English ingani tarang mangana lakpada ISTV News tabiri po kuding mapo ISTV ki makai paujal biseli. Hojik marwai pau. Wangoi Community Health Center Jenims ki makada thambada muthat kadabanate hanadagi hena phibam phagat hanabani haina Jenims ki Director Professor M Shamon Haikrai. Jarkibali Singani Tara Marida Nupida Chathaba Miot Minay ki Chang Wang ki haina Manipur State Commission for Women's ki Chairperson na Fundurakli. Amade Hockey India na Manipur ki afaba hockey sanaroi sing puthok na ba khanaba mityang changadori. Pau Sandong Pizari Wangoi Community Health Center Jenims ki makada thambada muthat kadabanate hanadagi hena phibam phagat hanabani haina Jenims ki Director Professor M Shamona ngasi Wangoi Kaithel da leiba Community Hall da pangthokpa Senior Citizen for Society Wangoi chapter ki ahum suba mapok kuman thorom da haikrai Thoramatu da Wangoi Kendra ki MLA O Lukoi Senior Citizen for Society ki Vice President RB Mingting General Secretary L Sadananda Jenims ki makok thongba official amade Dr. Kyana Saruyaki Senior Citizen for Society Wangoi chapter bo haudok lamba hanagi Chief Minister W Nipamacha ki photo da miyamna lei shukatuna ikai khumna butki Professor M Shamona makhatan haikibada Medical Council of India MCI gi chatna kanglon gi matungina Wangoi Community Health Center asi Jenims ki Rural Health Training Center oina thamgadoriba asina hauzik leiriba doctor amasung khusu khulai sing asigi mathakta specialist doctor masing hena yamkhat hanbagaloina na matamga chunaba khusu khulai kaya hapchin gadoribani Jenims ki Rural Health Center ama oiraba matamda Wangoi ki praja khakta natana atop atopa mayai lambi da leiriba mioi kaya gi analayang bagi khudong chaba phangangani Miyamna analayang bagi chathok chasinda khudong chana bagi damak pung kunmari chupna mathau tawgadaba ambulance ama supigani Jenims na Wangoi Community Health Center asi lokshilaga hana lairamba khudong chaba singadu manghan gadaba nate masidagi hena khudong chaba phangan gadoribani masida miyamna lana khanbagi mahutta mateng pangbiyo haina appeal tawki Wangoi Primary Community Health Center si Jenims ki administrative control makha da laigare Wangoi ki prajada high river scheme si kana piro hairagadi high river mido khudata je changri Akuri Community Health Center sida lairamba halama lawu mangwe ya chauki ma mangwe ya aina appeal tawjari yaragadi thuna pusin biro prajagi kana ba mangan biganu aduga karigumba pusinappa sida ngakkan ba taragadi adi police ka FIR file dorga midu phani wai Wangoi Kendra ki MLA Lukhoina haikibada Wangoi Community Health Center asi Jenims na lokshallabadi mutkhagani haina mioi kharana ihau hokibadu kanagumba kharana miyambu lan chatnanaba amadi sarkarna miyamgi khalaga paikhalagriba afaba thabak asibu mai paktanaba insinbani hauzik leiriba Community Health Center asida natana Wangoi Kendra da leiriba office amata hongdoknaba amadi muthatnaba sarkar asina honarakpa leitri MCI gi athang matungina Impaldagi kilometer kun phawgi manungda leiba Community Health Center amabu Jenims ki makhada thamnaba hairakpada MLA pumna magna magi kendra da purakna naba honarakhi mahakna Congress MLA natrabasu Wangoi gi praja amade mayai lambi da leiriba miyamgi khallaga Wangoi Community Health Center asi Jenims ki makhada thambada yare haina masa magna ayaba pikhibani haikhi khudong chaba hena thanggadori bachibu rana prasad orga Sini MLA ni soal tu kan, sini tu ni ya, tu kan? Ekor hospital mula ni sibu mula ni ni. Si ayu amau MLA la, ayu salik jam MLA la iba. Sibu apa itu ke? Sini tu ni MLA ni macam dah. Kerana Wangoi Kendra, lain kerana Wangoi Kendra implement orang office sama. Ayu sama kau memang yang tu terkesu. Sekar sini tahu apa? Ayi pani khudong chaba khuding makasi mafam amada hongrani gaina kawaba matamdu da siri lukoina shekil lama phana ani kalima madu oppose to ngamdrba kalima maina matamdu da defense to ngamdrba shekil lama phana minute lama phana ai MLA woni bon gado woni pas nate
हौकिबा चाही लिसिंग अनि तरामरीदा नुपीदा चथबा मियोट मिनाई चांग यामना वांगखी रेप तौरगा मांगहनबा रेप तौरबा मतुंगदा हातोकपीबना चिंगबा चिंगनानिंगाई ओइबा मोंगदा सिरंबा मोलेस साइबर क्राइम किडनैप ट्रैफिकिंग यावना थौदो कया थोकलबसु अचुंबा वायल फंगनबा फोंगना थोरकपगी चांगदे यामना नेमखी हौकिबा चाहीदा नुपीदा चथबा मियोट मिनाई चहुंगी मथक्ता थोकलबसु मणिपुर स्टेट कमीशन फॉर वुमेन्स द लाक्तुना अचुंबा वायल फंगनबा केस थारकपगी मसिंगदे चामा यौदना लाखे कमीशन केस कया लोखतुना वारोइसिन पुरकपा कयासु यावखी हिरमसिदा रिपोर्ट मा नुपीदा चथबा मियोट मिनाई कयाना नुपी कया की पुंसी पिखमनखरे हौखिबा सही 2014 लसिदा लमदमसिदा नुपीदा चथबा मियोट मिनाई की चांग यामना वांगखी रेप तौरगा हाटपा चिंगनानिंगाई ओइबा मोंगदा सीबा यावना नुपीदा तोवान मोंगदा ओटपा नैबे कया तौबा असिना नुपीसिंग सीबगी चांग यामना वांगखी असिगुंबा थौदो कया थोलबसु मिया मांगदा फोंगना थोलक्तुना हाइदोक्तबा थौदो कया अमसु लैतबा नते हौखिबा सही 2014 असिदा मणिपुर स्टेट कमीशन फॉर वुमेन दा पुन्ना केस हुंपुतरुरोम लाखी हिरम सिगी मतंगदा ISTV न्यूज का कमीशन की चेयरपर्सन डॉक्टर एल इबेतोंबिगा अखनना उनाबा अमदा कमीशन दा लाकपा केस सिंग मनुंगदा हरासमेंट तौबगी सांगना ख्वाइदगी यामे मरम मयाम अमना कमीशन दा केस फाइल तौबगी सांग यामना नेमी लाइरबगी सैथेंग निसा अमदी इमुंग मनुंगी ओइबा मरम केयाना नुपी सिंगबो टाटी तावोइना तौरनबगी मरम अमा ओइली हाइना चेयरपर्सना फोंदोरखी अदु पेरियोडिक कोइबा मलैरियबा पेरियोडिक कोइबसिदा इज इट ड्यू टू drink, drug, or enmity, or some psychological problem. Something is operating. Sometimes, I think, is there any motivating factor? कमीशन दा 2014 की ओइना मेंटेनेंस कंपेंसेशन हरासमेंट मैट्रिमोनियल डिस्प्यूट फ्लॉड मोलेस फिजिकल असोल्ट बाइगेमी किनेफ डोमेस्टिक वायलेंस अमदी रेप केस दा पुन्ना केस हुंपुतरुलोम लाकी मसिनतबा कमीशन दा लाक्तबा केस कया अमसु लैरी स्पोर्ट वेरिफिकेशन चतुना अवाब तारबा इमुंग मनुंगी मियोय कयागा उनबा अमदी केस कया लौकतुना वारोइसिन कया सु पुरकी हाइना एबिटोमिना मखताना फोंदोरकी all our social workers, media people jointly started working. I hope it will bear the results, and we have to be serious. A joint effort is to be made. We go and we see and hear the things. There is a habit of rumor mongering to create some problem, some misunderstanding between people and people, between community and community, between neighbor and neighbor. This is something which we should take seriously. नुपीबु ताथी ताओइना तौबा ओटपा हातोकपीबा तौबा असि यारिमखै थोक्तनबा नुपीगी सेमिलोन फगलनबा होनबा अवेयरनेस के आपीबा मथौ ताई हाइके just can hear she and lip sympathy nataba real like we have got action program in the media and everything. All women coming together, determination, all mothers determination. I gumno popo ishabu choibi abra mangwe abra mama ai le lamba tawni thang kaknani ga isi violence we don't have to do it. Mental preparation पुनमक ओइदुनसु अवाब तारबा इमुंग मनुंग अमदी नुपी सिंगना कमीशन द लाक्तुना असुम वायन फंगनबा फोंगना थोरक चंगी कमीशन बु मपांगन कलनबा चंगी पौदमजरीबा नवकुमार खाउपम ISTV न्यूज इम्फाल स्टेट असिगी फिदमनिंगाई ओइबसिंग अतै स्टेट सिंगना लौबगा लोइनाना फत्तबा पामदबा थौदोक सिंग थोक्तबा अनौब चही असिना ओइगनि हाइना डिप्यूटी चीफ मिनिस्टर गायखांगमना फोंदोखरे RNBA Center Church Langol Tarungna Sindunangasi Church Asida Pangthokiba Anoba Chahi Hobagi Thoramda Wafamasi Pungdokibani Thoramasida Center Church Asiki Pastor L. Timothy Faumishu Saryake Deputy Chief Minister Gaikangamna Baumi Singa Unabada State Asigi Taugadaba Tabak Thoram Singh Mai Pakpa Bamdaba Taudok Singh Toktaba Apaba Santi Labor State Ama Chahi Asina Pibiba Oigani Kale Baumi Singda Anoba Chahi Yaipa Pausel Pibagloinana State Asigi Baumi Singh Togdang Asuki Matik Jawi Awang Puklamdamda State Asigi Baumi Singna Yamna Mangzil Thare Haike State asigi manung amadi mapanda leiriba leibakkidamak kathoklibasindasu yaifa paujel piraduna state asigi chawkhatnaba tangdu leitaba nungai yaifaba pamdaba thodok yaudaba oirasanu haiki
शांति उइबा नॉन वायलेंस उइबा हिंसा याउदबा अहिंसा नॉन वायलेंस माइगयमबा खुंथांग से थांगदा से हे सुखननबा नुवा याइफननबा कोई सिन हनिनि कोई मेन स्ट्रीम तो याउरगा कोई पुनम खुसमनदको चुमने की मणिपुर की दमकता नत्रगना मणिपुर ले मयाम असिगी दमकता मालेम से मियो बिजाति की दमकता एकोइसो लमजिंग मेरा ओनबा पुनमा खनमिन सि हाउजेनामा सिनाव मनुंग ले सिनाव से Pastor Timothy na mioi bagi lamchat chhajat soirakpadagi aikoi gi khunai asida soihalai aikoi gi asoiba sing khudakta thidoktu na madu semdok patai ishor na pibirakpa achumba lambi adugi ona taina bada aikoi na kaidongai dasu chatloidabani haiki. We have gone the wrong direction. Aikoi asoiba lambi rom da koi chatkhare haiba su tai adu achumba makla masida aikoi samaj ge koi society ge damagni for our society, especially in Manipur. Are we doing well? Are we going the right direction? Socially, morally, politically? Chumne ko chalibra. Anauba chahi lising ani taramangana lakpada Manipurda khundaminariba tongan ba phurup singi marakta hena nungsi chanaba madi amata oibaki wakalda hingminaba oirasanu haina Olympian Mericomna yaf pausal pirakri mahana makha taraduna haukiba chahi singda tabada nungaitaba madi thoaningdaba thodok kaya laikrabasu anauba chahi asidadi lamdam sida afaba oibaga loinana hena chaukhatpa oirasanu phongdokhi 2015 lakpaga loinana Manipurda every field akoi hena chaukat pa oibo oisunu haibase aduga Manipur da nungsi chanana santi laiba adu laibo oibo pami Lising Machamapal Marifugi September Tadagi, Lising Aniga Taramatwigi, February Tang Taranipal Fawada, Manipurda, Mioi Kun, Mapam Kangdana Manki Bagi report lay Haina, Families of Involuntarily Disappears Association Manipur, Pidamgi President, Ranjitna, Ngasi Kashampat, Lairembi Community Hall the Pangtok Pawakan Mipam the Fungdo Kray. Handak Tombisna High School Dagi, Migi Saru Sayang, Pankibadugi Matang the Pangtokiba, Wakan Mipam Aduda, Tongan Civil Society Organization Kayagi Civil Society Coalition for Human Rights in Manipur and UN na Sinduna Pangthoki bawakan mipam aduda Tombisna High School asi Aron Bamihat ki makol ni lautu Aron Bamihat chathabay aroi Pangliba Saru Sing asina wari kaya lire haibana jingba placard kaya siznaki Pangliba Saru Sing asiki maramda kupna thijilaga achumba langla langjil puthokuna maralaiba miyo sing chairak pihaningi haina Ranjit na makata na phongthoki mang khaba imung manung singi singba nungaitwa mayam dugi marak tholoi gasu polang singja masi mayek sengna thidopada lairiba mari lene badi department sing adu mari lene ba authority singna masi puthon ba adai potni idam mai kadi competition Coalition Nasiki member Fulindra Konsum na Phongdoki bada Achumba Langla Langjil Puthokna ba Tombisna High School da Laipak Tawbugi Thabak Khudak tale famthoi Phangliba Saru Singi chahi phajana thijilaga chingna ba pokliba miyamgi wakhalon sing asi kohangadabani haiki Laiba particular area si khatanatna laiba tongan ba army singna nataga paramilitary force na laiba jaga sing da pawda saigi laiba escapation tawduna nataga kariba What about Sinaraga? I think Makatan is with the Toba Toto, a folk man to see a token to learn the Abuki. What about Singabanina? Take the Sumudu, Hena, Kabuk, Nabaki Param, so Pesava from the way. Convening it, or convening with the Haiba unless and until Siki Kashamba, my justice, not a fact finding my Mama, or taking Wagara, Natagana Peti, Tuanga Peti, labor forensic exports in the mighty Motogra Wagara. High performance in the same findings is done with Toga, but the involved Toramba, Adumba, any security parcel, Wagara, Ping with the Sabsava, say happy by the sea, Peggy, Gang Gaba, Peggy, Kamiba, Peggy, she goes like to an Ashimam, ultimatum, Peggy, Panmagata. Tombisna High School ki wathok asi United Nations ki body na thizil halabade maraleba sing cherak pibangam haina United All Community Social Uplifter Kanglepak na thadrokpa cherol amana
खंगलगली मणिपुर सरकार ना सीबीआई दा सिनखिबा केस कया मसक थोकना लोइसिनदुना मरा लेबसिंग चेराक पीबे यावख्रबगे सीबीआई दा सिनबगी थवंग असिदि मियामगी इहौ लाक्त्रिङैदा मसा ngakthu horoga loire khallaga hekta sinabani hairoidabagi maram kari leibagi hairi CBIC independent body oide left amadi atai political party nasu maral kaya siriba agent amani CBIC matam dugi sarkar gi yakai yengnaga chatpa agency amani miyam da achumba phangan gi hairabadi United Nations ki body na thizin hanbana phagani hairi hauji pawgi mrathana tenma break ama break ki matungda amukana taram nokchari makata pa pauda Manipur ki itihas ta ahanboina ISTV network na puthokpa TV mega serial nongthang leima anoba chahi lisingani taramangana lakpaga loinana network asina miyam da khudol tamduna serial asigi ahanba saruk ngasi numidang pung 8 taba matamda ISTV channel 2 da sandok paukre jayol khuding irai numita sandokadaba TV serial asi miyam gi yenglaga anoba chahi ka iroinana ngasi dagi sandok pahubani makha taba episode singdi irai numit khudingi numidangi pung nipal taba matamda ISTV gi channel 2 da sandok chagani Imoinu Chahonga Hongbi Imabu Kuram Jabagi Thoramna Lakpada MPCC ki President Gaikangamna Harau Tayamba Pungdo Pagaloinana Yapa Pausel Pirakli Thoramasina Manipurda Hatna Sunabayawdaba Chaukat Pagilambida Kumang Chauksinba Hena Nungsi Chanana Hingminaba Santi Leba Chahonga Hongbalamdam Ama Imoinu Imana Pibiba Oirasanu Hari Southeast Asia Cultural Organization Sikonasu Imoinu Imagi Irat Thoni Lakpada Afaba Chakotpa Ingtapa Manaba Tangdu Leitaba Hiram Kudimakta Watapadaba Seltum Pagathanba Miga gi Oiba Afaba Mari Hena Chesinba Nupi Angang da Chataba Watok Toktaba Made Nungayai Paba Imung Manung Ama Oinanaba Ima Imoinuna Piramba Oirasanu Hari Thoramasi Yumthong Hupna Sengna Jumna Pangthok Minaduna Imagi Thaujal Talasi Pungning Chetna Lanthum Nihosi Hari Numit Asida Yumthong Kudingi Mairak Katpiduna Chahonga Hongba Tangdu Laitaba Oinaba Thongni Biu Numit Asigi Irat Thongni Maphamda Inatki Isai Jagoi Nataba Atopa Isai Amasung Jagoi Sabigano Lai Kuramba Lakpasingna Leibak Lesha Thinbiu Sindur Nambigano Lai Latphamda Hausi Amade Lottery Taubigano Fataba Chinjak Zabigano Hari Subsidize Taudaba Chak Thongnanaba gas ki mamal cylinder amada lupani phugumdoi paisa yankhai hanthare Keji Taramariga Gram Chani Lumba subsidize Taudaba LPG cylinder amagi mamal hauzik Delhi da lupa chatet subna nipan ga paisa yankhai oiragani handaki asina non subsidized LPG gi mamal hanthaba mangarak subani amaromda jet fuel gi mamal su chada tarani thoi dasmik manga hanthare hari Gangai Kumhai Lakpada Nungaiba Fongdokpo Oina Sagolban Kendra gi MLA RK Imona Kaisamthong Khulgi Imung Chamagayang Khaida Cheng Yenthokhi Bagaloinana Pakhang Phal amasung Leisa Phal gi su Cheng Quintal amamam donate tawkhre Mai amasung ising gi award apasing su yengsin biram bagidama Kaisamthong Kabui Development Committee na MLA bu thagatpa phongdokli Anoba Jahina Lakpada Lamdamasida Kundaminariba Purup Kudimak Nungsi Chanana Tangdu Leitana Nungaya Pabo Oirasan Haina MPP Namiamda Yapa Pausel Piri Imoinu Ira Tony Masung Gangai Kumaina Lakpada Su Party Asina Yapa Pausel Pirakli Comram Union Manipur Nasu Lamdamasida Kundaminariba Purup Kudimaki Mapamda Anoba Jahika Yapa Pausel Piratuna Jahi Asi Ban Blocket Mihat Mipun Leitaba Jahi Ama Oibaga Loinana Apaba Laingak Nungsi Chanaba Madi Wata Padaba State Ama Oirasanu Hari Laing Tau Malem Anganba Sanamhi Taugalup Wangoi Nasinduna Anau Apen Hirang Lerang Sing Katuna Langpham Kanba Imoinu Lairem Bibu Thongni Bagi Thoram Wangoi da Pangthokre Taugaluki General Secretary PS Sarchandrana Thoram Asina Nungaya Phaba Chahonga Hongba Santi Leba Lamdam Ama Imoinu Imana Bibiramba Oirasanu Haiki Tangziriba Tharamdi Mapung Badi Eva Sida Awara Tarkadaba Awa Hidungan Kadaba Look Masini Marakta Magamaka Yankina Blakadaba Kadagi Naktu Kantopiu Saida Taida Yanga Tokiba and Sama Susam Lankiba Napiu Apaba Lakada Kumzadu Apaya Panundam View Amadi Debaki Nito Pamnaiba Ubiru Singi Magi Matumam Paivada Mapung Pana Pangam Naba Tojan Binaba Payanum Binaba Renatina Tung Lakadaba Kadagi Naktu Kantopiu Haidana Akuma said Amat in a Punsindana Sanachin and Shinana Liminabagi Damakta Haidana Lang to Mali Angamana, a seat for Musupang Zebani.
Uripok Kangchup lambi ki nak geta cable phumnaba lambi tawbada toti pipe kaibadagi ngasi ising khara chawba amadi yumda ising tadaba ki awaba thokre thawdo asi Uripok khosnam lekai da thokibani awaba tarba praja amana phongdorpada hiram sigi matang da kanada wakat kadawri banu haibadu khangdre Uripok lambi semba kuidre pau phongna daba manba mongda Manipur da semba da ngai ba lambi hekta tawkhaiba amadi semga daba lambi semdaba si pendaba phawi cable phumba namada PSED gi toti pipe JCB na lepak kot pada thugaiduna miam da wahan basi nungaiti haiki ngasidagi anoba chahi lisingani taramanga hobaga loinhana desam gi president angambana miam de yafa pausel pirakli anoba chahi lakpaga loinana angambana phungdokhibada anoba chahi na lakpaga lamdamasida ing tappa santi leiba chaukhatpa leibak mara tappa oirasanu pamdaba thogdo kaya thokliba sing mahutta achumba lambi ama lakpaga loinana lamdam asida afaba lamdam ama oiba oirasanu haina makatana phungdokhi Haujuk leiba sarang naba ikoi demi pai thabai ba tongan tongan mungkin crime ke age ikoi gi pau tan iram dam sin nil leba masigi mahutta hian iram dam si sakot pa achumba lambi de hena miyam sakhang naba nungai yai phaba wata pa taba amati aphaba iram dam ama hai ba 2015 na lakpadagi oirasino hai ba wafam si ikoi Manipur gi miyam amati tungi haurap liba baroi haro sinda ya papang su pijen Postpaid meter ki kuthangda nauna electric pusinning ba consumer singidamak Manipur State Power Distribution Company Limited na akhanaba thoksil thorang ama paikhatlakli miyam gidamakta yenglaga company asina paikhatliba khongthang asina nauna mai pusinning ba miyamda hena khudongchaba phangalagani consumer singna security deposit kaloina na connection charge piduna mai pusinba yagani hairi atopa mana security deposit ki apunba senpham gi chada kunthra ahanba tangkak ta pithoklaga walhori ba chada humbudra aduna manaba senpham da tangkak tararak thokna thagi bilga konana pithokpa yabagi khudongchaba piri Manipur State Power Distribution Company gi Executive Director Technology L Priyo Kumar Singh na thadorpa cherol asina makha taraduna miyam gi khudongchana bagidama company asigi DGM manager amade deputy manager na anoba service connection gi thabak thoram sing numit mangani gi manungda loishin baga loinana energy meter pan baga loinana service connection gi thabak thoram sing amade mari leinaba record sing pikat kadabani hairi district amadi village wise oina consumer scam pangthoktuna aina yaba mongda mai pusin hannaba thorang su lokhale hairi chahi loiba madi chahi hauba numit kamari leina na mioi kayana chakcha haijana ba madi harau nungai ba phongdok pagi thoram asida pamdaba thodok thoktana ba police na mafong kayada section thorang lokhat pagi thabak chathare ngarang numidang Imphal West ki additional SP law and order Dr S Ibochan luchingduna Kaisampat nitaipat chutek mayada achat ok sing check tawada yungang bottle kaya phagat pagaloina na ain gi oiba thabak thorang kaya lokhat khre additional SP Ibomchana phongdorpada Police na paikhatliba thabak asi miyam wahanaba nate miyam gi lanthum ngaknanaba made pamdaba thodok thoktanaba ni haiki mase akoina mayam bu yamna hekta harassment pirage haiduna tawbuna chade akoi ngasi hayeng jida accident mayam thokadaba khana cheno mayam yawdaba bye bye new year gi tawdaba singchi je thingnabi na mukkai mase hono jabni ya oina tawjabasida mayam su cooperation bigani mateng pangbigani haina haijari ngarang numidang wairam pung taruk khare helakpada more police station gi manung chanba kwatha khunau mayada sakhangdaba singna plan tawduna thamlamba bom ama pokhai khre bom pokhai ba duda hojik phabugi oinadi asopan yaukibagi pau phangbangamdre hojik pau marthana tem break amamu break matungda mukan taram nokseri makhataba pauda Community Based Organization ama oriba Social Awareness Service Organization Sasogi Kungamari Suba Foundation Day Thoram Langolda Leba Organization asiki campus ta pangthokrai thoram asida Max ki Joint Director Abiram Mongjam MNP Plus ki President L Deepak Care Foundation ki President T S Subhas Kripa ki President H Dinesh Maitai Lemerol Sinai B
संघी प्रेसिडेंट एल सुमतीसु सरुयाखे सासो की सोवेनियर अमदे प्रोफाइल अमसु फोंखे ऑर्गेनाइजेशन के जनरल सेक्रेटरी आर के टिकेना ममांग चाहिदा ऑर्गेनाइजेशन असिना ओवरडोज हुंफुग हुमदोय की पुंसी कनबंगमखे इम्फाल की सुपरमार्केट मेडिकल कैंप अमसु मपुंग पांगथोके ड्रग काप्तना सिजनबा नुपी सिंगी ओइबा प्रोजेक्ट अमसु मपुंग फाना पांगथोकपग लोइनना OST प्रोग्राम मपुंग फाना पांगथोकपगिदमक स्टेट गवर्नमेंट पीबा मनासु फंखे मैक्स की जॉइंट डायरेक्टर अभिराम मोंगजमना सासोसी मणिपुर मैक्स लाक्ट्रिंगेदगी हौना थबक हौदुना चही कुनगमरी असिदा माय पाकपा थबक कया पांगथोकतुना लाक्ले हैप्सी की ओइना लायंगलब मतुंगदा लुपा लाख अमा मखाइगी सेनफम हंदोकननबगे स्टेट गवर्नमेंट की ओइबा वाफम लेरे ओवरडोज की हिदाक ओइना सिजनरीबा नेलोजोन असिसु सरकार की हॉस्पिटल सिंगदा फंगननबा हंदक मैक्स की जनरल बॉडी मिफमदा पुथोकलक खनरगने अमरोमदा ISTV का सागोनन हिंगलिबा मयुम मकई पानबे यारबा मियोइसिंग अंगांग अमदि नुपीसिंगिदमक करी करम्बा थबकना हेन पाखतकदगे हाइबदु कम्युनिटी बेस्ड ऑर्गेनाइजेशन सिंग अमदि मियाम पुन्ना खन्नमिनबा मतम ओइरे हाइके मणिपुर स्टेट इलनेस असिस्टेंस फंड मसिदिस्ता अखोई लाख अमा मखाई ट्रीटमेंट लोर मतुंगदा रिएम्बर्समेंट तोबे याबी खुदोंग चाबा फंगे मसिमक आई याम अचौबा अखोई कम्युनिटी कांगुकी याम अचौबा कानाबा अमनी हेना आई लौजनिंगे हौजि फाउगी ओइनदी हौजि फाउदा अखोई तसेंगना आइडियल कम्युनिटी दा हारिबा हेप्सी गा मैलेनबा ट्रीटमेंट की पैसा से फंगे हाइबगी पाउ मदुमुक्ति लेजद्री अदुबु हारिबा ट्रीटमेंट सि हेक तौबतारगदी अखोई पैसा मदुगी चंगी पैसा की मरुना 1.5 की मनुष्य हंडोकनी है स्टेट गवर्नमेंट की डिसीजन लेग्रे अनौब चही लाकपग इरोइनना नंबोल की पुखरमबम थिंगेल ममांग लेकाइदा लेबा मसागी चही चामगा अहुम सुरबा पुखरमबम तोलहन के मपुंग निमित थौरम पांगथोकपग लोइनना नुंगाई याइफाबा पुंसी नुंगसांगबा ओइननाबा लेकाइ मियामने याइफा थौनिख्रे पुखरमबम तोलहन लिसिंग मचामापल तराहुमदोगी अगस्त कुनगा तरुकता पोखिबनी हारी महाकी मचानुपा मरी अमसुंग मचानुपी अनि लई जही यामलबसु निमित खुदिंगी हक्चांग साजेल तौबग लोइनना चाबा थकपदा करिसु नुंगाइतबा लेत्रे नहा ओइरिंगै मतमदा कबोद चतुना सेन तालखे सेल थुंगी अवाटपा कया मतम अमदा लेरंबदु हौजिकते यामना अहोंग लेरे हाइना अहल असिना फोंथोकली कबोदी अननी मयानी फाबोगु को छाय मचाव गाय जो फजबी जाते उजो अरे छाय मचाव है कबो चपना कदो चपना बापो हां कबोदना कई तो चपनो कबोरम चपसी कबो ने चुना मोय कबो तुमुगे मारवाली होंतोपदो अदु चपनी होंतोपजे पापोइना होलिरा पोचे नत्रगना कोई यावबनी पापोइन थबक सुनेबा मारवाली पुथोको याव All India Youth Federation Manipur State Council की State Secretary Noren President Saratna Luchingba Miyoi Taragani Palna Sapa Mihut Kambuama Federation की गुजरात पांगथोकदबा मिफमदा सरुक यारुना बंगारांग इम्फाल थादोखरे मिफम असिदा भारत की नहारोल सिंगना थेंगनरिबा खुदोंचादबा कया अमदे इलेक्टोरल सिस्टम सेमदोकननबगी मतंगदा खनगनी हारि मणिपुरदगे आफसपा लौथोकपिनाबा बॉर्डर की वाथोक ILP की वाफमना चिंगबसु पुखतुना खननैनगनी हारि वुड क्राविंग क्राफ्ट की मतंगदा थामरी चुपना चथगदबा ट्रेनिंग प्रोग्राम ngasiदगी खागेमपली पंथकता लेबा क्राफ्ट की स्टेट अवार्डी श्याम किशोर की युमदा होख्रै मिनिस्ट्री ऑफ टेक्सटाइल की मखादा DC हैंडीक्राफ्ट के सेंथंग मखादा पांगथोकपा ट्रेनिंग प्रोग्राम अदुदा सोशल वेलफेयर की एडवाइजरी बोर्ड की चेयरमैन ओइरंबी ए प्रमोदिनी यावना मियोय क्याना सरुयाके आर्टिसन तरा मंगारोमना सरुयाबा ट्रेनिंग प्रोग्राम अदुदा इरोम श्याम किशोरना वुड क्राविंग की मतंगदा ताकपी तंबिगदौरी All Manipur Senior Citizen Welfare Association na All Age Home ki calendar ngarang phongkhrai hozik sanabri pau ngasigi sanabagi pauda manipur dagi masak naiba hoki sanaroi sing puthoknaba hoki indiana akhanaba miteng amagi makhada scheme kaya paikhatnaba thorang leire haina hoki india ki executive member gyanendra ningombana network asigi sports journalist boyai ningthongjamga akhanana unabada phongthokre mana makha taraduna manipur dagi nupa nupi international hoki sanaroi nilkamal
Thoiba Tiken Jinglen Sana Kotajet Bam Bam Susila Lily Chanu Anuradha Sanarik Chanu na Jingba Kaya Puthokre Modern Hockey ga Yamna Chasinagadaba Talent Labor Hockey Sanari Sing State Asida Labana Zahi Kharagi Matunga Manipur dagi International ki Thakta Sanabayaba Hockey Sanaroi Kya Soidana Thorakigani Haiki Ojiki modern hockey is a Chushana kind of player Putopeava, Adumba, kind of state near the Manamurga hockey in the Manipuriamna, emphasis feed in a Yam Namokoina, Koita, Kerlo, Koyam Hena, Kudum Chapa Pibu, almost all them Tamini, Lona Koyi, Nupagi Saita, men's Tinder, who is Jingan Sana, the quarters regular kind of match Hanarim in Dagi, Torina, Nupi, so Sagi. Nipim samani manga koi susila koi adai bem koi adu koi kano lili chanu anuradha adai koi sanen chanu kana koi yam chauji koi indai timna jaru ne do ini ne future da kona uji toru planching sim torgati years to come na koi manipur gi anu basa koi international level gi sanori mayam tholkane basa koi achar ka thajabani Matam Sangna Manipur State Hockey Team gi Captain Oiramba Lisingama Jamapal Kumbudra Nipanda Race of India World Cup Hope Argentina da Pangthokibada India team da saru yarba made Hauzik Manipur Hockey gi Director Technical Khetri Ibo Pishakna Kuman Lampak Indoor Stadium Mapan Thongda Machu Mamel Arang Arak Teshlaga Phajaba Malabasu Stadium ama leibagi changdaba yadraba singde ngasi phawba mari leinaba singna midyang changbidri nupi gi dressing room latrine toilet amadi ishingi khudongchataba kaya sumayoknari mapu pandaba ga chap manana leiriba hockey stadium asi mari leinaba singna yengsin bi haiba wapam sing phongtoki Jadi aku Manipur kini so aku Manipur dah coba aku nasional masuk aku pangtokin aku kanjari. Aduh, lagi kongamom ki, adim fan tupong ki, adim thana bersingi si kalau raga di, yamnya aku yamnya lagi tiba masuk aku haji ni. Aduh, jadi kemudian tahu sudah laku thadar kasu, maru aku ki lagi tahu ada tengah pada port, latin facilities, adim lagi aku di piba kamyam, adim tahu yang sing coba dah yang sing sana aku biar bijong lagi adim aku hockey sana aku sengguh aku kita pilih sana kongamom fellow thana besing lagi taba, adim lagi tu yang sing aje, tu sing lagi fellow haji riba. Nupi ki tim thoba kanda, nupi desung lagi, nupa desung lagi, yamna kerana ini untuk kamu ambil lagi, segi hockey ki, mapu panen kita jeng mak coaching tauba, lain lagi adimทั้งเสียนักคุยมันพูดต้องติ่มทางแค่ตากันนะเฮกเตอร์โปรเซสช่างตัวบ้าเห็นเท่ายาววิดาบ้าอะไรเงี้ยเฮกเตอร์กระไรนี่คุยกี่มองดูเลยฮะจีบ้าหลังจากมันสิยามนะคุยกี่มาคิดดีเอาไปยังสิ่งที่เว้นนะคุยเห็นจริงๆทั้งนั้นคุยกี่คงมองกันดีไม่ยามไม่สิ่งไม่ยามสิ่งที่อะไรพิจารณาเห็นจริงๆฮะจีบ้าเอ็มมันเนี่ยมันตัวตากันดีมันสิว่าคุยไม่เอาหนักตัวเดียวGyanendra Ningombam na makatana phongdokhibada Hockey Indiana Manipur da akhanaba miteng thamduna aphaba sanaroi sing puthoknana bagi pandamda grassroots level dagi semgatnaba scheme kya packet pahore makatana paikhatnaba su mari leinaba singda takshin gani haiki adagda pangthokwe executive body meeting da ina koi Manipur da A grade ki junior level gi tournament nama koi Manipur da host toge haidana ina yam kana propose to godi mogo chi koi matu kana da calendar hapre da very nearly koi koi national calendar si sub junior junior adagi koi senior grade home le madu nupa nupi gi lona punna pangthok da madu ma by March ta haibadi koi uji hockey India gi likama January tangkun ni thu de haugutori adu lor matung da koi national calendar si siam da aduna likely koi Manipur da junior go ba koi A grade ki tournament akoi Manipur team ju yaru ni masi ko chon ko de pekan hebai thajab lere adu ai ni su yam kana pressure to jawni aduna basai adu pira gadi akoi masi da Manipur da yam dra team kun gani to all over India across the India dagi lakadam ne ma it will be an inspiration to all the players of Manipur habismaka laigani ani thajab to tindu Thaubal Kiam Sipai Mamang Lekai na Sinduna Thaubal Kiam da Leba Global Club ki ground da tim Taraga Tarungna Saruyatuna Chathariba First District Level Thangjam Samarendra Singh Memorial 5 Boys Aside Under 14 Football Tournament ki ngasi sanaki ba ahanba match da Royal Club Light Thagol na ISWDA Hauka Maimombo goal amasino da maithiba pikrai Royal Club Light Thagol gi mai pakpagi goal adu CH Suranjoy na chanki aniswa match ki sanaki ba KWYWA Kiamna KSSYWO Babu Bazar bu goal amasino da maithiba pikrai
KWYWA Kiamgi Mai Pakpagi goal adu Chinglen Sanana Chankibani Hayang Ahanba matchta GFA Team B Bamon Lerak Amade KSW TDA Amorejamga Sanagani Anisuba matchta Global Club Kiam Sipai Amade SEVA Sabal Tombaka Sanagani Athletic Association of Manipur na Sinduna Thasi ki tang taragatagete ki taranipan phauba Khuman Lampak Men's Stadium da Master Athletics Championship pangthoklakani championship asidagi khallaba athletes singna sahi sigi March thada Mysore da pangthokadaba kuntraga suba National Master Athletics Championship da saruk yagani thasi ki tang mapandagi taramathoi phaugi manungda entry form Mapal Kangjebung da leiba Athletic Association of Manipur gi office da ayuk pung Nungtil pung amadagi mari phaubugi manungda laurana ba khanglakli phom pisinbagi aroibanami thasi ki tang taragumdoi ni hari thasi ki tang taradagi kungumdoi phauba Assam gi Marigaon gi Karampran Kirot Barwa Stadium da pangthokadoriba humpuga mapal suba National Football Championship for Santos Trophy North East Zone da saru yanabagi Manipur team semnaba football sanaroi nipugumdoi khangat krai Inter Nongmaibung for a side man often Amadi under 12 football tournament ki chai tarani thoi makhagi nupa machagi winner Snack Football Club Nambam Chuthek na Amadi men's open ki winner na Red Bulls Nambam Chuthek na oikrai Stern Students Club Nongmaibung na Sinduna Club Asige Sports Complex da team taragamanga na saruyaduna chathariba Inter Nongmaibung for a side man open Amadi under 12 football tournament ngasilation krai loisin bagi thoram da ward number kungamathoi gi councillor KSH Umesh ward number kunmathoi gi member RK Dayananda ward number kungamathoi gi B gi member P Suras ward number kungamathoi B gi member nominee H Ratan Eastern Students Club Nomaibungi Vice President and Interjitu Saruyake Tournament Nasiki Chahi Tarantoi Makagi Nupamachagi Aroiba match ki Sanaki Bada Snap Football Club Nambam Chutekna Black Eyes Nomaibung Academy Rotpo Goal Hum Anita Maitiba Piduna winner Wikibani Men's Open ki Aroiba match ki Sanaki Bada Red Bulls Nambam Chutekna has Mula Academy Rotpo Goal Ani Shinoda Maitiba PK Silpagi TH Ibotona Goal Taruk Chanduna Tournament Asigi Best Scorer ki mana lokrai Best Player ki manana Hazmulagi Airtel Haibana Takrai winner oiba team amade runners up tarba team da Thorumapu Singna Sel gi mateng pituna puning thawatki Huzilo silok pada nga sinumugi ba ay nga sagi pau ICR lampel patagi phangba pau gi matung ina nga sigi khwaidagi sabagi chang degree Celsius kun ganithoi dasmik ani khwaidagi ingba degree Celsius tarakomdoi nungsita wa ising manili chang ayukta chada maripumapal nungtildana chada humpuga mathoi nungjugi chang nil hozimero pau amona Wangoi Community Health Center Jennings ki makada thambada muthatkadaba nate hanadagi hena pibam phagat hanabani haina Jennings ki director Professor M Siamon Haikrai Jatkiba lisingani tara marida nupida chathaba miot minai gi chang wangkhe haina Manipur State Commission for Women's ki chairperson phongdorkli amade Hockey India na Manipur dagi aphaba hockey sanari sing puthokna ba akhanaba video chathadori ISTV ni pujaba pau tang selujari ming tabiri besung bomukhana khurumjari